Leingakna Curfew Reservation peebagi wahouda yumthangnariba Leibak Bangladeshta chaona erang thokpadagi Leikhidaba Mee masing 135 Henkhre Leingakna Leibak adu sinba thongna curfew Thamjinkhre India macha lising ama hena Leibak adudagi thangdorakre agency gi paw matungina Leibak adugi Prime Minister Sheikh Hasinana Leingakna thabak changbada civil service posting da akhanaba miyoi kanglup amada reservation peebagi matangdagi Leibak aduda haukhiba chayolamagi mamangdagi miyamna yaningdaba phongdoktuna khongjang sangsilaki miyamgi khongjang hena kansilakpaga loinana hingsagi thodok Leibak adugi mafam ayambada thorakpadagi hauzik fawbada miyoi 135 hena sikre chatret hena asokapan nangkre hairi ngarang irai numit khaktada Leibak adugi konung dhakada miyoi yankhai sikhi khongjang sangsilliba singna security force ka chauna muknaba Leingakki loisang sing thugaiduna manghan takhan batanatana state broadcaster oiriba Bangladesh television ki headquarters su mai thakhi oirakliba fibam adu yenglaga hingsa lakshinaba Bangladesh Leingakna Leibak adu sin bathungna curfew thamjinkhribaga loinana Bangladesh army na action lokhatnaba su khanganki Housing su Leibak adu Leingakna internet service tingduna thamli nakalamarom da Leibak adu leiba India macha sing maruoina mahiroi listing ama henbana West Bengal amasung awang nongpok state sing fauduna Leibak asida soidangamdana halakpa ngamkre hairi loinana India gi Ministry of Home Affairs na Leibak adu leiba India macha sing soidangamdana ba yariba makai makoi na leidiba mafamdagi chathokdana basu khanghali